Ngasigi oiba tongan collection kira miyam da kudol tamzagi masagi yumda hongjinba yaragadaba IDP sing aikoina mang thaduna yum phawa thingani haiba Deputy Commissioner Rajkumar gi wafamna ahan boini miyam da kudol tamzagi Manipur da thokliba irang na maram oiraga lanjena raktuna relief camp sing da leiriba IDP sing gi awaba lengak sukhangi hairaduna lengak ki mekaidagi IDP sing bu masa masagi yumda hanjinduna lehenanaba district ki SDO SDC sing na phil da chattuna mahusa gumna mi leiba yagadaba natraga yaroi yum sing kumna yengsili amasung hanjinduna leiba yagadaba mafam sing khangdoklaba matungda aikoina mang thaduna IDP sing bu yum phawba thingani haina Impal West ki Deputy Commissioner Mayanglambam Rajkumar na phongdokkhre wafam asing asi Impal West ki khurkhulda lanjelakliba sing bu changjapam pirakliba mandap yumpham relief camp ta National Legal Services Authority nalsagi makhada Manipur State Legal Services Authority masalana sinduna relief camp asida lerakliba miyoi singda Prosco Act amasung Domestic Violence Act ki matang punna wakal taminabagi damak nomagi oiba legal aid and awareness campaign pangthokpada saruk yaraduna DC na phongdokibani mahangna makhata na phongdokibada SDO SDC singna hojik chathariba phil visit asida karigumba mausa gumna hanjinduna leibada khudongsaroidaba yumsing oirabadi adugumba yumsing aduda leigadaba IDP singi oina tongana shelter housing saduna lehenana ba thorang tauri Impal West district ta hangba relief camp tadi leiba adubu masadi atop district tagi oiba IDP singi su list ama samdoklaga makoiga mari leinariba DC singa tanaduna masamasagi district singda halnanaba thorangsu paikalagani relief camp singda lerekliba inmate singi marakta miyat minai amadi angang singda pamdaba thodok sing tholakpa thingnaba masla amadi District Legal Services Authority ga punna kusamnaduna one stop center sing hangdokle paralegal volunteer singdagi hauraga paramedical staff sing thamba center sing asida matam gi oina lakpa wakat singi lokapam thokpa thabak sing ningchina lokali haina su IDP singda phangdokhi IDP singi demak lengak na pidiba khudongsa bapunamak masa masada hakthengna yahonana ba portal ama semle portal asida IDP punamaki akupa world sing hapsin begi thabak chathari akupa world sing asida masana hana leiramba yum amadi hojik oidiba pibam phawba miyamna khangba yaragani thabak asina IDP singbu lengakna hanna yengloidra haina khanaramba amadi chingnaramba punamak kon mangamlagani IDP singna pangmam thokba khudongsa bapunamak su mapung phana phanganbada portal asina atawu mateng panglagani haiki thoronggi manungchana resource person singna wangangladuna relief camp ta lerekliba IDP singa thengna interaction program pangthoktuna mari leinaba logi maramda khanglamdaba kayagi matangda wahongpong tawnaduna wakhal taminakhi makha satharakpada nungthil pausi gi chifong ama oiriba pandamdagi lokhacharaga thamjagi thadau tribe council bu thadau community gi loop ama oina recognize tawdi haiba TM gi upham thamjagi thadau tribe council TTC GHQ hariba loop ase thadau community gi mahut chinba organization ama oina recognize tawdi haina community asigi apex body ama oiriba thadau NP Manipur TM na phongdorokni thadau NP Manipur na thadorokpa chirol amada tha asigi taraga tareta thadau tribe council general headquarter gi president haina masana haijaba YT hawke koba myoi amana thadorokpa chirol ama TM na thengnare adubu hairiba lup ase masak khangdabaga loinana thadau NP da affiliate tawba laite thadorokliba chirol adu kuki supremacist singi semjin chajinba wari na thadau community namthanaba honariba amadi militant gi wakhalon chenba education S department ki makhada oja oiba TH lekhochaigi furit khawdagi puthorokpa lup amani haiba mayek sengna khangi hairi sirolasina makha taraduna lekhochai haukip hairiba miyoi asina kuki reunification forum world kuki jo intellectual forum housing na world kuki jo intellectual council on kraba kuki chief association amasung nahagi wing ama oiriba mhangsom LS yauna tongan ba social media base amadi sito intellectual forum kaya amasu linkaliba misakni thasi gi taraga tareta thadau tribe council gi mingda thadorokpa chirol aduda thadau gi lam amadi identity bu karisu lehendabaga loinana thadau gi asangba saktambu manganana ba honari thadau gi leijari ba yamna distinct oiba ethnic cultural identity amadi Manipur gi yellow furup ama oina scheduled tribe lista yauriba sibu kuki gi kanglu ama oina wonana ba honari hairi adubu masana masabu luchingbani haijari TH lekhochai haukiki oida padaba semjin chajinba waising adu atumba khangba miyam United Naga Council Naga Hoho Mitai Jomi amadi marna chingba tribe singnadi mayek sengna khangi mak masagi oijaba phangnabugi damak anti Naga anti Mitai anti Jomi anti Mijo amadi anti thadau oiba aranbo phamsing phongdoklibani hairi thadau haiba community ase yamna mayek sengwa ethnic group amani thadau asi kuki nate kuki gi makhada leite amadi kuki gi saruk amasu nate thadau di tokhaiba kuki dagi tokhaiba masagi identity leijaba furup amani haina
Kumza 2024 gi Thadau Convention na lawkhiba phirep adu amuk nahaunana Thadau inpi Manipurna thamlagli makhatana village volunteers sing protection Pibinaba governor da Taksinkhre hairi village volunteer Arambai Tenggol amadi national sovereignty ngak senbagi thabak tawriba atai volunteers singbu ngakpi senbinaba Human Rights International Federation gi mekaidagi Manipur gi governor Ajay Kumar Balada sirolam apiduna Taksinkhre hairi Human Rights International Federation gi mekaidagi governor da pisin kiba chirol aduda narco terrorist singna border lansi laktuna Manipur thugainaba honargliba sida national security amadi sovereignty ngaknaba village volunteer Arambai Tenggol amadi atai volunteer kayana kathoktuna laklibani village volunteer sing asina thawai kathokba pamudana mapangi force singdagi makhuttagi Manipur ki territorial integrity kananaba amadi lamdamasigi yalomi sing kanjanaba ahing nungthil khaidana angamba thakta ngak senbagi thabak tawduna lakli makhoina tawriba thabak ase Indian Constitution gi article 51 ga yamna naksinaba thabak singni article asina lebak asigi mipum khudima lebak asibu ngak senabagi mathau lai haina palli lebak thibadi asigumba volunteer sing asibu phaba punbagi thabak sing sattarakpa asini maram asina makhoibu phaba punbagi thabak asi tawidanaba thabak lokhat piyu volunteer sing asigi marakta ayambana thokliba irang asida imung manungda laikidaba amadi yummang taan kiba kaya ama yauribani maram asina makhoibu psychological amadi social trauma kaya lairiba asidagi rehabilitation taunaba thabak sing lokhat piyu amadi laikhidraba volunteer sing imung manungda lengakna matik chana ex gracia gi sanpam pibiyu haina su governor da Taksinkhre maram asina volunteer sing asibu phaba amadi makhoi gi mathakta legal action lawbagi thabak asi lepananaba mari leinaba authorities singda poktak pibiyu volunteer sing marakta laikhidaba sing imung manungda ex gracia matik chana pibiyu haina su governor da Taksinkhre hairi makhatana paukse simaki editor lokhat charaga thamjigi amukta oiki driba irang ama thorakpa yai hairi Manipur da hauzik yellow proof singda loirang singkhong oiriba phurup kanglup sing adu kana kanano haibasi state asigi ching amadi tamda lairiba yek salai leiba yellow wi singna ikang da khangnaraba maramna haukiba chahi kunthra nipu muk mikap thoktana tumba gumna leirurabasu haukiba kumja 2023 gi me ahom dagi horokiba mitei singda landaraga makhoigi oiba tonganba lam ama ningsingba thoktraba matamdagi lamdam asigi yellow phurup ki ipa ipu singna thambiramba ngasigi Manipur matamamagi Leipaktagi launaba honarakpadagi mikap khangtok tholakpa asigi tanja mangandana Manipur gi yellow purup sing amatta oina punchilaga inamdam kannaba honaminabagi matam thengthandaba chungadi khalli hairi maramdi yumdang mana kainaba laumapu yongna tanabagi lalong yatuna aranbana achumba sagatlaga India lengakta makhal makha kayagi ningai tawraga makhoigi apamba phangnaba honaduna leibaga loinana state asigi chingi lam kayamuk namduna kanglon lana lamgi maming thonjenba amadi tongan ba maming kayamuk thonnuna Manipur gi yellow purup singi lamphawduna lambi thong sangalakliba asida lali khanglabasu ngasigi India lengakna kuki refugee nomadic tribe singbu sautha thaduna khangsin usidadana leibagi mathakta state asigi yellow purup kayagi achumba kholau tana tasinadana leibagi matam oiriba asida ngasigi Manipur gi chingamadi tamda leiriba yellow purup singna apunbagi pangal sagalaga ngasigi India lengakta marik chumna asengba pogdam thamduna lamdam asigi apunbagi saktam kananaba honaba matam oire haina khalakalaromda Manipur mitok khandok chingaida census pangthoknabagi honarak thawng satharakpa yaroi haina state asigi tongan ba lukkaya na ngasigi Manipur gi PR lengakta lauraklingai gi matam asigi manungda mitopna lamdam asigi chingi yellow purup singi lamkhopsin ba yaroi haibagi khongchat chatpaga loinana chaliba tha asigi taraga nipan dagi state asigi yellow purup chingmi singna kuki singna tongan ba mingthonduna lambi semba madi yellow purup singi khul anakpa maphamda sugi designated camp thambiganu haibagi khongjang Manipur gi chingi yellow purup singna taba mapam singda changchenba haukrabani amabu oiro aranba tawba nauna kanglon kaina Manipur da sanglakpa kuki phurupka punna kuki jo singna Manipur gi yellow purup singi lamda loirang singkhong oiduna tongan ba aranba thong kayamuk chatharaga kuki gi lamama Manipur gi manungda semba natraga tonganba territory ama makhoi gita oiba ama semba sukya yaroi haibasimadi numit thana leiba makhai lamdama sigi chingamadi tamda leiriba yellow purup singi lengdraba phirep oiduna leiragani haibani amaromda kuki militant singa India lengaka su chatnabagi matam sangdokpa amadi sangdoktabagi matangda India lengaki wari sanabada kuki lamen tumenba militant singna Manipur gi yellow purup singda singnaba oiba makhoigi oiba tonganba territory pidaba yaroi haibagi thawongda aranba ningai tawri haibagi pausu tari oirakliba phibam asida ngasigi India lengakna state asida kanglon kaina mitok kaya muk changsilakiba sing hana khandoktuna census pangthokpa tarabadi lamdam asida amukta oihidriba maongi makhal makha kaya hongjang changsenduna Manipur kannaba state asigi
ꯌꯦꯂꯧꯃꯤꯁꯤꯡꯅ ꯑꯔꯣꯏꯕꯤ ꯈꯣꯡꯒꯥꯎ ꯀꯥꯎꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯀꯨꯀꯤꯁꯤꯡꯅ ꯂꯝꯕꯤ ꯁꯦꯝꯕ ꯌꯦꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞ ꯊꯝꯕ ꯑꯃꯗꯤ ꯃꯤꯇꯧ ꯈꯟꯗꯣꯛꯇꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯗꯕꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯎꯖꯦꯜꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ IDPꯁꯤꯡꯗ ꯄꯤꯔꯤꯕ ꯅꯣꯡꯃꯒꯤ ꯂꯨꯄꯥ 40 ꯑꯁꯤꯅ ꯏꯃꯨꯡ ꯄꯨꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ ꯍꯥꯏꯕ ꯏꯕꯣꯆꯧꯒꯤ ꯋꯥꯐꯝ ꯊꯝꯖꯒꯦ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 30,000 ꯔꯣꯝ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯟ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯍꯔꯥꯎ ꯀꯨꯝꯃꯩꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯁꯣꯏꯕ ꯑꯃꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯇ꯭ꯔꯤ ꯐꯥꯎꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯂꯣꯏꯅꯅ ꯃꯁꯤꯗ ꯅꯠꯇꯅ IDPꯁꯤꯡꯗ ꯄꯤꯔꯤꯕ ꯅꯣꯡꯃꯒꯤ ꯏꯟꯁꯦꯟꯇꯤꯚ ꯂꯨꯄꯥ 40 ꯑꯁꯤ나 ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯄꯤꯕ ꯀꯣꯟꯅꯗꯦ ꯍꯥꯏꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯔꯗ ꯅꯝꯕꯔ 17 ꯂꯟꯖꯦꯅꯗꯨꯅ ꯂꯩꯔꯤꯕ ꯂꯩꯐ꯭ꯔꯥꯛꯄꯝ ꯏꯕꯣꯆꯧꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯏꯝꯄꯥꯋꯔꯃꯦꯟꯠ ꯗꯦ IDP ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯒꯥꯏꯗꯤꯡ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯟ ꯏꯟꯇꯔꯅꯦꯜ ꯗꯤꯁꯄ꯭ꯂꯦꯁꯃꯦꯟꯠ ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯁꯤ ꯅꯦꯁꯅꯦꯜ ꯔꯤꯁꯔꯆ ꯁꯦꯟꯇꯔ ꯕꯤꯜꯗꯤꯡ ꯅꯧꯔꯦꯝ ꯁꯅꯥꯖꯥꯎꯕ ꯄꯕ꯭ꯂꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯍꯣꯜ ꯀꯥꯟꯆꯤꯄꯨꯔꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯅꯦꯁꯅꯦꯜ ꯔꯤꯁꯔꯆ ꯁꯦꯟꯇꯔ NRC ꯌꯨꯠ ꯀꯂꯦꯛꯇꯤꯕ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯠ ꯁꯦꯟꯇꯔ MIYC ꯑꯍꯨꯝꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯗꯥꯛꯇꯔ ꯁꯄꯝ ꯗꯤꯂꯤꯞ ꯀꯨꯃꯥꯔ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯂꯣ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗꯥꯛꯇꯔ ꯃꯥꯂꯦꯝ ꯃꯉꯥꯜ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯁꯤꯕꯥꯌꯣꯁꯤꯁ ꯂꯣ ꯁ꯭ꯀꯨꯜ ꯁꯤꯕꯥꯌꯣꯁꯤꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄꯨꯅꯦ ꯑꯃꯗꯤ ꯇꯣꯉꯥꯝ ꯑꯖꯤꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯦꯁꯅꯦꯜ ꯔꯤꯁꯔꯆ ꯁꯦꯟꯇꯔ NRCꯅ ꯊꯧꯔꯝ ꯃꯄꯨꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯂꯟꯖꯦꯜꯂꯛꯄ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯂꯩꯐ꯭ꯔꯥꯛꯄꯝ ꯏꯕꯣꯆꯧ ꯃꯣꯔꯦ ꯕꯖꯥꯔ ꯋꯥꯔꯗ ꯅꯝꯕꯔ 6 ꯈꯣꯡꯅꯥꯡ ꯊꯥꯕ ꯂꯩꯀꯥꯏꯗꯒꯤ ꯈꯨꯔꯥꯏꯖꯝ ꯈꯝꯕ ꯃꯤꯇꯩ ꯆꯨꯔꯥꯆꯥꯟꯄꯨꯔ ꯈꯨꯃꯨꯖꯝꯕ ꯂꯩꯀꯥꯏꯒꯤ ꯅꯥꯎꯔꯦꯝ ꯔꯣꯖꯤꯇꯥ ꯂꯩꯃꯅ IDPꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯔꯤꯁꯔꯆ ꯁꯦꯟꯇꯔ NRCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯉꯥꯝ ꯑꯖꯤꯠꯅ ꯍꯥꯏ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯃꯅꯤꯄꯨꯔꯗ ꯈꯪꯍꯧꯗꯅ ꯊꯣꯔꯛꯄ ꯑꯆꯧꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯏꯔꯩꯆꯥ ꯀꯌꯥ ꯑꯋꯥ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒ ꯂꯣꯏꯅꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯟꯖꯅꯔꯤꯕꯁꯤꯡꯒꯤ ꯑꯋꯥꯕ ꯀꯌꯥꯗ ꯇꯣꯉꯥꯟꯕ ꯀꯌꯥꯅ ꯇꯦꯡꯕꯥꯡꯂꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯛꯇꯕꯗꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯄꯤꯕ IDPꯁꯤꯡꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯑꯗꯨ ꯈꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯅꯤ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯥꯛꯇꯔ ꯁꯄꯝ ꯗꯤꯂꯤꯞ ꯀꯨꯃꯥꯔ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯂꯣ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅ IDP ꯑꯦꯟ ꯗꯣꯃꯦꯁꯇꯤꯛ ꯂꯣ ꯔꯦꯃꯦꯗꯤꯌꯁ ꯑꯃꯗꯤ ꯗꯥꯛꯇꯔ ꯃꯥꯂꯦꯝ ꯃꯉꯥꯜ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯁꯤꯕꯥꯌꯣꯁꯤꯁ ꯂꯣ ꯑꯦꯟ ꯁ꯭ꯀꯨꯜ ꯁꯤꯕꯥꯌꯣꯁꯤꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯄꯨꯅꯦꯅ UN Guiding Principle on Internally Present and Manipur IDP ꯍꯥꯏꯕ ꯍꯤꯔꯝꯗ ꯋꯥ ꯉꯥꯡꯈꯤ ꯂꯣꯏꯅꯅ UNꯅ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯇꯣꯉꯥꯟꯕ ꯂꯣꯟꯗ ꯍꯟꯗꯣꯛꯄ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯔꯗ ꯅꯝꯕꯔ 17 ꯂꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯂꯩꯐ꯭ꯔꯥꯛꯄꯝ ꯏꯕꯣꯆꯧꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 30,000 ꯔꯣꯝ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯟ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯍꯔꯥꯎ ꯀꯨꯝꯃꯩꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯑꯁꯣꯏꯕ ꯑꯃꯅꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯇ꯭ꯔꯤ ꯐꯥꯎꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯤꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯒ ꯂꯩꯔꯤ ꯃꯤꯑꯣꯏ 5-10 ꯂꯩꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯑꯣꯏꯔꯕꯁꯨ ꯀꯥ ꯑꯅꯤꯈꯛ ꯄꯤꯕ ꯃꯔꯝꯅ ꯀꯥ ꯑꯃꯗ ꯆꯥꯛꯈꯨꯝ ꯑꯣꯏꯔꯒ ꯑꯃꯗꯅ ꯄꯨꯂꯞ ꯇꯨꯃꯤꯟꯅꯔꯒ ꯂꯩꯔꯤ ꯃꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯥꯏꯔꯤꯛ ꯇꯧꯐꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯔꯤ ꯂꯩꯉꯥꯛꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯅꯅꯕ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯃꯁꯥꯒꯤ ꯂꯝ ꯑꯃ ꯄꯤꯗꯨꯅ ꯌꯥꯝꯗ꯭ꯔꯕꯗ ꯀꯥ 3 ꯇꯥꯗꯅ ꯂꯩꯕ ꯌꯨꯝ ꯑꯃꯃꯝ ꯁꯥꯕꯤꯗꯨꯅ ꯂꯩꯍꯟꯕꯤꯌꯨ ꯃꯁꯤꯗ ꯅꯠꯇꯅ IDPꯁꯤꯡꯗ ꯄꯤꯔꯤꯕ ꯅꯣꯡꯃꯒꯤ ꯏꯟꯁꯦꯟꯇꯤꯚ ꯂꯨꯄꯥ 40 ꯑꯁꯤꯅ ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯄꯤꯕ ꯀꯣꯟꯅꯗꯦ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ IDPꯁꯤꯡꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯌꯨ ꯍꯥꯏꯈꯤ